ahan bada ikai khumne jaba ichin naw meite sakthu sa noina nere ne he khange sum khangak pane Facebook Twitter Instagram pra wai chai re he noina hoji noin to dei se khangye ba e video se yanga video se yeng ba loi ni mamang se noina laughing emoji ka to te how to minai macha illegal immigrants minai macha kan e nong phadok noim na laga thabak sur bo wi thu illegal immigrants ka hai nong phadok khoi su Myanmar udri subu udri Myanmar phau masak udi bai khoi ngod illegal immigrants ne kai na se wa chaben ngang ni se noi gi binda do mangona tuition lo chalo aram bai tengol ne aduga meiteli punne mana ngang mi am do prachuma ni noi mi pulap mangon tuition lo chalo adi mu te noi ne changjel ga map ni ro nang la le hai tu du to re kai video da ga to han de na noi ne ikai ro noi ni na sakshin do ma sa phaung su la le hai janing di e khanga bai khoi su u ye nam dan noi na le hai ali ni achumma pa ma mi ngon noi ne ke no nam dan to wi do adu khoi gi khara la le de hai noi ne khoi mafam si de tek to bula ni noi shi ni adu heng khabar yeng ani adu ke do ri ha kan khabar du da ne kuki militants attacking me te hui thu gi kuki militants attacking me te e khoi noi ngona chang attack to ro noi na la ga attack to noi shi ni imphal manung nong phadok me te shi yaw ba uje yawram we thiyo me de three day noi pra phajani yang thigat lo me te imphal manung shi bu kanam te yawram we adu noi mi amani khara shi ra kana CBI investigation adu da mera pai bi wa la ra le ra ni e khoi jingmi sina muka punsi le de mong de khoi ngona hatok pe ai noi mi shi ra CBI investigation phajai noi to le phajai adu noi na majority ne khangi du ne noi majority ne adu e khoi sina minor ne adu noi to bisne kai majority orega noi na victim card chani ni yo noi na phatni yame am thi yame lak tara manga na hai dai noi aram bai tengol gi noi leader duna e khoi mi chingmi se kuki zo tribe se lak manga su pha bang moi khoi noi lak tara manga du oina victim moi ro ha yani noi na media le to ri mi am du di phache lao etek to blau adu shiro adu khoi ngon ka tai na yam thi ya ni aduga ngasai na hai do bindangon noi rambai tengol ne aduga meteli punne tuition lo chalu ko achumba pa me hardi manipur kai hanning de hardi mangon tuition lo chalu adi mahut noi ne la le ga hai ba hai na mai to bi no nungai ti ko ju khang ba aduga noi ne illegal immigrants hai je imphal le leiba kangbu do ke do nge moi Burma da changa ga la ga du de le noi ne khang abo e shu imphal le ra me imphal le imana ba ya me me te ma cha ya me nungai ne tiner inga ne khoi pula adu all of a sudden illegal immigrant thigal da na ko yaw do hui thu sa Myanmar de mi change hari changak pa kanglu kana no thigal lo adi mohut all the cookies are illegal immigrants kai no punuk chani poppy plantation da du tori ada tori yani nge kharma toi ado noina cookie zo miam noi ma poppy plantation tor ga moi pesa tali ko le kai noi gi mi ne khoi mi rape tori do e khoi noi pulap ta me te rape is hai da nungai ra moi ne ha nungai bra ba nungai ra moi ba it goes same bro it goes same mi mana lan be mi lo em mak ta tai na do noi to bi am he hai ba
ꯅꯣꯏꯅ ꯊꯕꯛ ꯑꯃ ꯁꯣꯏꯔꯕ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯇꯥꯏꯅꯐꯝ ꯂꯩꯔꯕꯅꯤ ꯑꯗꯨꯝ ꯇꯥꯏꯅꯐꯝ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯈꯔ ꯀꯥꯞꯅꯔꯒꯅꯤ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯗꯨꯔꯦ ꯗꯥꯔꯦ ꯈꯣꯠꯂꯦ ꯌꯥꯔꯗꯣ ꯂꯧꯊꯣꯛꯑꯣ ꯀꯥꯏ ꯐꯦꯁꯕꯨꯛ ꯀꯣꯃꯦꯟꯗ ꯑꯩꯅ ꯑꯗꯨꯝ ꯄꯥꯔ ꯂꯩꯌꯦꯕ ꯃꯩꯇꯩꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯅꯣꯏꯒꯤ ꯆꯤꯡꯃꯤ ꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯡꯗꯥꯡꯗ ARꯗ ꯊꯥꯏ ꯀꯅꯥꯅ ꯍꯥꯏꯕꯤꯒꯦ ꯅꯣꯏ ꯃꯥꯅ ꯇꯥꯛꯄꯤꯕ꯭ꯔꯥ ꯑꯗꯣ ꯅꯣꯏ ꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯕ꯭ꯔꯣꯕ ꯑꯗꯨꯒ ꯅꯣꯏ ꯃꯦꯔꯥ ꯄꯥꯏꯕꯤꯗꯣ ꯃꯊꯧꯅꯥ ꯌꯥꯝ ꯀꯜꯂꯦ ꯈꯪꯉꯤ ꯏꯃꯥ ꯔꯦꯁꯄꯦꯛ ꯇꯧꯏ ꯑꯩꯈꯣꯏꯁꯨ ꯀꯣ ꯑꯗꯣ ꯏꯃꯥ ꯔꯦꯁꯄꯦꯛ ꯇꯧꯏ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯀꯨꯀꯤꯖꯧ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯔꯦꯁꯄꯦꯛ ꯇꯧꯏ ꯅꯣꯏꯅꯁꯨ ꯇꯧꯏ ꯑꯗꯣ ꯂꯥꯟꯐꯝꯗ ꯅꯣꯏ ꯅꯃꯥꯁꯤꯡ ꯊꯥꯔꯛꯄꯗꯣ ꯂꯦꯞꯄꯣ ꯇꯣꯛꯑꯣ ꯈꯪꯉꯕ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯔꯤꯟ ꯌꯥꯎ ꯈꯪꯉꯕ ꯊꯨꯀꯤ ꯆꯦꯠ ꯍꯥꯏꯔꯗꯤ ꯑꯃꯨꯛꯀ ꯌꯥꯅꯤꯡꯉꯣꯏ ꯅꯣꯏ ꯃꯦꯔꯥ ꯄꯥꯏꯕꯤꯒꯤ ꯐꯅꯦꯛꯀꯤ ꯃꯈꯥꯗꯨꯗ ꯂꯣꯠꯂꯒ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯃꯩꯇꯩ ꯁꯥ ꯃꯩꯇꯩ ꯅꯨꯄꯥꯁꯤꯡ ꯅꯃꯥꯁꯤꯡꯗꯣ ꯂꯥꯟꯐꯝꯗ ꯊꯥꯔꯒ ꯂꯩꯌꯣ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯅꯔꯤꯟꯁꯨ ꯌꯥꯎꯗꯕ ꯑꯗꯨꯒ ꯀꯩ ꯍꯥꯏ RK ꯏꯆꯟꯊꯣꯏ ꯍꯥꯏꯕ꯭ꯔꯥ ꯏꯆꯟꯇꯣꯝꯕꯤ ꯏꯆꯟꯊꯣꯏ RK ꯏꯆꯟꯊꯣꯏ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯀꯝꯕ ꯖꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯩꯅ ꯑꯁꯤ ꯅꯨꯄꯤꯁꯤꯅ ꯋꯥ ꯉꯥꯡꯕꯁꯦ ꯅꯣꯏꯅ ꯑꯗꯨꯝ ꯇꯥꯔ ꯂꯩꯔꯕꯅꯤꯅ ꯅꯣꯏꯁꯦ ꯀꯣꯛ ꯌꯥꯎꯗ꯭ꯔꯦ ꯀꯣꯛꯇ ꯁꯟꯊꯤ ꯍꯥꯜꯂꯦ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗꯣ ꯑꯗꯨꯗ RK ꯏꯆꯟꯊꯣꯏꯗꯣ ꯊꯝꯃꯣ ꯌꯦꯡꯕ ꯃꯤ ꯌꯥꯝ ꯂꯥꯛꯀꯅꯤ ꯄꯩꯁꯥ ꯌꯥꯝ ꯇꯥꯟꯒꯅꯤ ꯈꯪꯉꯕ ꯃꯤꯕꯨ ꯃꯥꯟꯗ꯭ꯔꯕ ꯃꯤꯑꯣꯏꯕꯗꯨꯕꯨ ꯅꯣꯏꯅ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯃꯌꯥꯝ ꯂꯧꯔꯒ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯍꯣꯏꯅꯦ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯙꯞ ꯑꯃ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯏꯝꯐꯥꯜ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯙꯞ ꯑꯃ ꯂꯩꯌꯦꯕ ꯃꯣꯏ ꯙꯞꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯈꯪꯉꯕ ꯄꯩꯁꯥꯁꯨ ꯄꯥꯏꯗꯕꯤ ꯃꯃꯥ ꯃꯄꯥꯉꯣꯟ ꯄꯩꯁꯥ ꯅꯤꯔꯒ ꯆꯥꯕꯤ ꯕꯥꯏꯛ ꯃꯅꯤ ꯂꯧꯍꯜꯂꯅꯤ ꯊꯧꯔꯅꯤ ꯅꯨꯄꯤ ꯃꯅꯤꯡꯗ ꯌꯦꯞꯄꯅꯤ ꯑꯗꯨꯒ ꯊꯧꯔꯅꯤ ꯃꯃꯥ ꯃꯄꯥꯉꯣꯟꯗ ꯄꯩꯁꯥ ꯅꯤ ꯆꯥꯔ ꯂꯩꯔꯅꯤ ꯅꯣꯏ ꯙꯞꯇꯣ ꯈꯪꯉꯤ ꯑꯗꯣ ꯅꯣꯏ ꯏꯝꯐꯥꯜ ꯂꯩꯕ ꯃꯩꯇꯩ ꯀꯥꯡꯕꯨꯁꯤꯅꯅꯦ ꯏꯝꯐꯥꯜꯗ ꯂꯩꯇꯕ ꯃꯩꯇꯩ ꯀꯥꯡꯕꯨ ꯌꯥꯝ ꯊꯤꯅ ꯎꯁꯤꯠꯇꯦ ꯍꯥꯏꯁꯨ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯏꯝꯐꯥꯜꯗꯕꯨ ꯄꯣꯛꯇ꯭ꯔꯕ ꯂꯋꯥꯏ ꯃꯆꯥ ꯅꯣꯏ ꯃꯁꯦꯟꯅ ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯅꯩꯗꯣ ꯅꯣꯏ ꯃꯁꯦꯟ ꯐꯥꯎꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯅꯣꯏꯅꯕꯨ ꯑꯩꯈꯣꯏꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯅꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔ ꯎꯠꯇ꯭ꯔꯗꯤ ꯀꯅꯥꯉꯣꯟꯗ ꯎꯠꯇꯣꯏꯅꯣ ꯂꯥꯟ ꯄꯥꯝꯕ ꯑꯝꯇ ꯂꯩꯇꯦ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏꯗꯤ ꯍꯥꯏ ꯅꯆꯤꯟꯅ ꯈꯛꯇ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯅꯣꯏꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯀꯥꯏꯍꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯅꯠꯇ꯭ꯔꯣ ꯂꯥꯟ ꯍꯧꯕꯁꯤ ꯀꯅꯥꯅ ꯍꯧꯕꯅꯣ ꯍꯥꯏꯔꯛꯑꯅꯤ ꯑꯃꯨꯛꯀ ꯑꯩꯅ ꯍꯥꯏꯔꯁꯨ ꯅꯣꯏꯅ ꯑꯗꯨ ꯑꯃꯔꯣꯝ ꯍꯥꯏꯔꯅꯤ ꯑꯩꯅ ꯑꯁꯣꯝ ꯍꯥꯏꯔꯗꯤ ꯅꯣꯏꯅ ꯑꯃꯔꯣꯝ ꯑꯃꯨꯛꯀ ꯍꯥꯏꯔꯅꯤ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯀꯅꯥꯅ ꯍꯧꯕ ꯍꯧꯗꯕ ꯇꯣꯛꯑ ꯌꯥꯔꯦ ꯅꯣꯏꯅ ꯍꯧꯋꯦ ꯂꯣꯏꯔꯦ ꯋꯥ ꯂꯣꯏꯔꯦ ꯅꯣꯏꯅ ꯍꯧꯋꯦ ꯑꯦꯛꯁꯟ ꯌꯦꯡꯉꯣ ꯇꯧꯔ ꯂꯩꯔꯝꯃꯤ ꯑꯗꯣ ꯃꯥꯁꯦ ꯃꯥꯏ ꯑꯦꯛꯁꯟ ꯌꯦꯡꯕꯗ ꯋꯥꯔꯦ ꯄꯦꯜꯂꯦ ꯈꯥꯔꯦ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯃꯩꯇꯩꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯋꯥꯔꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯋꯥꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯀꯨꯝꯊꯔꯛꯑꯣ ꯁꯣꯝꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯝꯊꯔꯛꯑꯣ ꯅꯣꯡ ꯐꯥꯗꯣꯛ ꯅꯣꯏꯔꯣꯝꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯂꯩꯕ ꯁꯔꯨꯛꯄꯨꯗꯤ ꯁꯣꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯑꯝꯇ ꯀꯨꯝꯊꯔꯛꯑꯣ ꯁꯦ ꯑꯩꯈꯣꯏ ꯂꯥꯟ ꯄꯥꯝꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯁꯦꯡꯕꯅꯤ ꯂꯥꯟ ꯄꯥꯝꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯗꯣ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯇꯣꯛꯑꯣ May date 4, 5, 6 day noi mitena we declare war against cookies or community haido we declare war against cookie ngasi phaude khoi chingmina we declare war against me dei su khai haidri hai halakanu khoi chingmi ngonde khoi di chumne defend to nga ta noi ne su khangi na noi khatang ne attack tor se ado noi na media de acting tor ga acting nung da di da to ido tor noi su khoi su khangi noi attack tor ido noi na su khangi na sa na khangi
ꯁꯦꯡ ꯑꯗꯨꯝ ꯉꯥꯡꯅꯁꯦ ꯇꯧꯔꯛꯑꯅꯨ ꯂꯥꯟ ꯇꯣꯛꯀꯦ ꯍꯥꯏꯔꯗꯤ ꯇꯧꯔꯛꯑꯅꯨ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯅꯣꯏ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯂꯩꯔꯦ ꯍꯪꯉꯨ ꯀꯩꯝꯇ ꯀꯥꯏꯗꯦ ꯑꯗꯨꯝ ꯈꯨꯝꯕꯤꯔꯛꯑꯒꯦꯅꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯀꯣ ꯑꯗꯨꯒꯅꯦ ꯐꯦꯁꯕꯨꯛꯇ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯉꯥꯡꯒꯅꯨ ꯃꯩꯇꯩ ꯅꯣꯏ ꯇꯥꯕ ꯄꯦꯜꯂꯦꯕ ꯑꯁꯦꯡꯕ ꯅꯣꯏꯒꯤ CMꯅꯦ ꯀꯥꯏꯅ ꯃꯩꯇꯩ CMꯗꯣ ꯏꯟꯇꯔꯅꯦꯠꯀꯤ ꯑꯣꯄꯔꯦꯇꯔꯗꯣ ꯑꯣꯟ ꯇꯧꯔꯛꯑꯣ ꯍꯥꯏꯌꯣ ꯋꯥꯏꯐꯥꯏ ꯈꯛꯇꯪ ꯁꯤꯖꯤꯟꯅꯕ ꯋꯥꯔꯦ ꯊꯝꯃꯦ